ꯇꯨꯕꯗꯤ ꯎꯠꯂꯤ ꯅꯠꯇꯦ ꯁꯤ ꯇꯨꯏ ꯍꯥꯏꯅ ꯕ꯭ꯂꯣꯛꯇꯣ ꯃꯌꯥꯝ ꯗꯤꯂꯦꯠ ꯑꯣꯏꯈꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯗꯤꯂꯦꯠ ꯑꯣꯏꯈꯔꯦ ꯑꯩꯅ ꯃꯈꯨꯝꯁꯦ ꯃꯌꯥꯝ ꯀꯂꯔ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯕ꯭ꯂꯦꯛꯁꯦ ꯂꯧꯔꯦ ꯃꯣꯠꯄꯗꯤ ꯃꯌꯥꯝ ꯄꯀꯧꯔꯥ ꯊꯣꯡꯒꯦ ꯇꯧꯏ ꯇꯧꯗꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝꯗꯣ ꯑꯌꯨꯛꯀꯤ ꯂꯨꯖ ꯃꯥꯏꯖꯅ ꯊꯕꯛ ꯂꯣꯏꯔꯒ ꯙꯨꯞꯀ ꯊꯥꯔ ꯈꯣꯠꯂꯒ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯊꯣꯡꯕꯩ ꯃꯨꯛ ꯆꯪꯉꯦ ꯃꯌꯥꯝ ꯇꯟ ꯍꯧꯔꯒꯦ ꯇꯧꯔꯦꯀꯣ ꯃꯆꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯇꯟꯁꯦ ꯍꯧꯔꯒꯦ ꯇꯟꯁꯦ ꯃꯌꯥꯝ ꯊꯥꯎ ꯈꯔ ꯂꯨꯞꯄꯒꯅꯦ ꯁꯨꯝ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯇꯛ ꯇꯛꯅ ꯍꯧꯊꯔꯛꯑꯒꯦ ꯇꯟꯁꯦ ꯑꯃꯃꯝ ꯇꯧꯅ ꯑꯗꯣ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯄꯣꯏꯕꯀꯣ ꯃꯌꯥꯝ ꯈꯜꯂꯤ ꯕ꯭ꯔꯁꯇꯨꯅ ꯈꯔ ꯊꯦꯡꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯟꯁꯦ ꯍꯧꯔꯛꯑꯒꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯨ ꯄꯤꯖꯅꯕ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯃꯆꯥꯁꯦ ꯑꯌꯨꯛꯇ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅꯅꯦ ꯊꯕꯛꯇꯤ ꯀꯜꯂꯤꯀꯣ ꯁꯤꯡꯁꯦ ꯍꯧꯔꯛꯑꯒꯦꯀꯣ ꯑꯗꯣ ꯇꯟꯁꯦ ꯑꯃꯅꯤꯒ ꯀꯠꯊꯣꯛꯈꯤꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯇꯟ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯥꯒꯀꯣ ꯑꯗꯨꯅꯤ ꯁꯤꯒꯅ ꯏꯅꯦꯝꯕꯣꯛꯀꯤ ꯈꯥꯏꯗꯣꯛꯅ ꯊꯝꯕꯤꯔꯦ ꯑꯗꯣ ꯏꯅꯦꯝꯕꯣꯛꯇꯤ ꯂꯨꯖꯗ꯭ꯔꯤ ꯍꯥꯏꯅ ꯃꯥ ꯂꯨꯖ ꯂꯣꯏꯔ ꯆꯥꯅꯤ ꯊꯝꯃꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯊꯣꯛꯑꯦ ꯑꯉꯥꯡꯁꯨ ꯄꯤꯖꯔꯦꯕ ꯑꯗꯨꯅꯤ ꯃꯆꯥꯒ ꯃꯆꯥꯊꯣꯏꯕꯤꯒ ꯇꯧꯔꯤꯁꯦ ꯎꯔꯕ ꯍꯧꯗꯣꯡ ꯑꯅꯤꯁꯦ ꯄꯣꯔꯛꯑꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯟꯗꯛ ꯍꯧꯗꯣꯡ ꯃꯆꯥ ꯑꯅꯤꯈꯛ ꯄꯣꯛꯏꯑꯕ ꯑꯗꯣ ꯈꯤꯇꯪ ꯆꯥꯎꯖꯔꯦ ꯑꯗꯣ ꯃꯣꯏꯅ ꯁꯥꯟꯅꯗꯩ ꯄꯨꯊꯣꯔꯛꯏꯕ ꯑꯩꯅ ꯊꯝꯃꯨꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯨꯗꯨ ꯆꯤꯌꯔꯒꯁꯦ ꯃꯊꯛꯁꯤꯒ ꯊꯥꯡꯒꯠꯅ ꯃꯆꯥꯊꯣꯏꯕꯤꯒꯤ ꯂꯤꯂꯥ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯣꯛꯑꯒ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯂꯣꯏꯁꯟꯗ꯭ꯔꯤ ꯃꯆꯥꯊꯣꯏꯕꯤꯁꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯍꯥꯏꯅ ꯉꯥꯛꯇꯪ ꯁꯦꯟꯅꯔꯝꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯂꯣꯏꯁꯜꯂꯨꯒꯦ ꯇꯞꯅ ꯐꯦꯟꯁꯤꯅ ꯃꯈꯣꯟꯁꯦ ꯇꯥꯏꯔ ꯇꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯃꯌꯥꯝꯅ ꯁꯤ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯆꯥꯛꯈꯨꯝꯁꯨ ꯍꯟꯗꯛꯇꯤ ꯁꯤꯞ ꯇꯧꯔꯦ ꯉꯔꯥꯡꯗꯩꯀꯣ ꯑꯗꯣ ꯍꯪꯒꯠꯀ ꯍꯟꯗꯥꯒ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯕꯗ ꯈꯣꯡꯒꯁꯦ ꯆꯤꯛꯑꯦꯕꯀꯣ ꯄꯀꯥꯁꯤꯒ ꯌꯥꯝꯅ ꯍꯪꯒꯠ ꯍꯟꯗꯥ ꯇꯧ ꯌꯥꯗꯦ ꯑꯗꯣ ꯃꯈꯣꯡꯁꯦ ꯍꯦꯛꯇ ꯆꯤꯛꯄ ꯇꯧꯔꯛꯑꯦꯕ ꯈꯨꯅꯤꯡ ꯅꯥꯕꯁꯦꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯍꯥꯟꯅ ꯑꯃꯕꯨ ꯇꯧꯗꯦ ꯍꯧꯖꯤꯛꯁꯤꯒ ꯂꯥꯛꯑꯒꯅꯦ ꯄꯀꯥꯁꯤꯒ ꯌꯥꯝꯅꯅꯦ ꯊꯕꯛ ꯅꯣꯝꯅ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯗꯦꯕ ꯑꯗꯨꯅꯤ ꯆꯥꯛꯈꯨꯝꯁꯦ ꯂꯣꯏꯁꯟ ꯇꯥꯁꯟ ꯄꯣꯠ ꯆꯩ ꯇꯤꯡꯊꯣꯛꯀ ꯆꯤꯡꯁꯤꯟꯒ ꯐ꯭ꯔꯤꯖ ꯊꯥꯡꯖꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯝꯃꯦ ꯍꯥꯏꯔꯒꯇꯁꯨ ꯂꯣꯏꯗꯦꯀꯣ ꯊꯕꯛꯁꯤꯡꯁꯦ ꯍꯥꯏꯗꯤ ꯂꯣꯏꯁꯟ ꯇꯥꯁꯟꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯨꯖ ꯂꯣꯏꯔꯒ ꯑꯩꯁꯦ ꯀꯩꯌꯨꯝ ꯀꯦꯗꯦ ꯀꯩꯌꯨꯝ ꯇꯩꯗ꯭ꯔꯤ ꯁꯪꯗꯦ ꯍꯥꯏꯅ ꯙꯨꯞ ꯊꯥꯔꯒ ꯁꯨꯝ ꯀꯩꯅꯣꯗ ꯕ꯭ꯔꯦꯛꯐꯥꯁ ꯊꯣꯡꯕ ꯆꯪꯉꯦ ꯑꯗꯣ ꯃꯆꯥꯁꯨ ꯁ꯭ꯀꯨल ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯆꯥꯒꯤ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯑꯒ ꯍꯧꯖꯤꯛ ꯈꯔ ꯁꯪꯉꯤ ꯊꯦꯡꯖꯜꯂꯦ ꯄꯨꯡ 9 ꯇꯥꯔꯦꯕꯀꯣ ꯄꯨꯡ 8 ꯇꯥꯕꯗꯅꯤ ꯆꯠꯂꯤꯗꯣ ꯃꯆꯥ ꯊꯣꯛꯏꯗꯣ ꯑꯗꯣ ꯑꯗꯨꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯃꯆꯥꯊꯣꯏꯕꯤꯁꯦ ꯑꯃꯨꯛꯀꯣ ꯃꯥꯏ ꯐꯤꯔꯣꯟ ꯑꯃꯈꯛꯅ ꯌꯥꯗꯦ ꯀꯨꯊ꯭ꯔꯥꯗ ꯍꯣꯡꯗꯣꯛꯅꯕ ꯃꯊꯧ ꯇꯥꯏ ꯃꯥꯒꯤ ꯀꯩꯅꯣꯝ ꯆꯥꯔꯦ ꯇꯩꯁꯟꯒꯅꯤ ꯏꯁꯤꯡ ꯄꯥꯏꯁꯟꯒꯅꯤ ꯀꯔꯤ ꯇꯣꯠꯁꯟꯒꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯐꯨꯔꯤꯠꯀ ꯂꯤꯠꯇꯦ ꯇꯔꯨ ꯇꯅꯥꯟꯅ ꯐꯤ ꯑꯃ ꯁꯦꯠꯅ ꯅꯥꯟꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗꯣ ꯋꯥꯠꯂꯤ ꯃꯌꯥꯝ ꯁꯦ ꯃꯣꯠꯂꯤ ꯌꯥꯝꯅ ꯃꯣꯠꯄꯅꯤ ꯁꯤ ꯑꯉꯥꯡ ꯃꯆꯥꯁꯤ ꯃꯣꯠꯄꯅꯤ ꯌꯥꯝꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯇꯧꯔꯤ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯇꯤꯆꯔ ꯗꯦ ꯅꯨꯃꯤꯠꯇ ꯁꯦꯠꯂꯨꯕꯁꯤꯡꯗꯣ ꯐꯤꯔꯣꯟ ꯀꯩꯀꯥꯁꯦ ꯁꯨꯗꯣꯛꯑꯒ ꯊꯝꯃꯦ ꯄ꯭ꯔꯦꯁ ꯇꯧꯕ ꯁꯪꯗꯅ ꯂꯩꯔꯦ ꯉꯔꯥꯡ ꯂꯧꯁꯜꯂꯒ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯀꯟꯕꯗꯨꯒꯀꯣ ꯄ꯭ꯔꯦꯁ ꯇꯧꯒꯗ ꯂꯩ ꯁꯤꯁꯨꯀꯣ ꯌꯦꯡꯒꯦ ꯂꯨꯈꯥꯛ ꯀꯩꯀꯥꯁꯨ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯂꯩꯗꯨ ꯍꯥꯟꯅ ꯐꯦꯡꯗꯣꯛꯎꯒꯦ ꯈꯨꯅꯤꯡꯁꯦ ꯀꯥꯡꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯁ꯭ꯋꯥꯏꯒꯁꯦ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯅꯨꯡꯗꯥꯡꯗꯀꯣ ꯂꯩꯐꯨꯟꯅ ꯃꯣꯏ ꯆꯥꯛꯈꯨꯝꯗꯅꯦ ꯊꯕꯛ ꯁꯨꯔꯝꯕꯩꯀꯣ ꯂꯩꯐꯨꯟꯅ ꯄꯨꯔꯥ ꯂꯣꯏꯕꯅꯤꯀꯣ ꯑꯗꯣ ꯂꯣꯏꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯃꯊꯛꯀꯁꯦꯀꯣ ꯀ꯭ꯂꯤꯟ ꯇꯧꯔꯦ ꯑꯗꯨꯅꯤ ꯁꯤ ꯐꯃꯨꯡ ꯃꯊꯛꯀꯁꯦ ꯂꯣꯏꯕꯅꯤ ꯃꯌꯥꯝ ꯂꯩꯐꯨꯟꯅꯀꯣ ꯑꯗꯣ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯂꯣꯏꯔꯦꯀꯣ ꯈꯔꯗꯤ ꯋꯥꯏ ꯁꯪꯉꯦ ꯑꯗꯣ ꯋꯥꯠꯂꯤꯀꯣ ꯃꯌꯥꯝ ꯁꯣꯐꯥ ꯔꯨꯝꯁꯨ ꯈꯔꯗꯤ ꯀ꯭ꯂꯤꯟ ꯇꯧꯔꯦ ꯑꯜꯅꯥꯒꯁꯨ ꯁ꯭ꯋꯥꯏꯒꯁꯦ ꯂꯣꯏꯕꯅꯤ ꯑꯦꯛꯗꯝ ꯑꯗꯣ ꯑꯜꯅꯥꯁꯤꯁꯨ ꯈꯔ ꯐꯖꯅ ꯁꯨꯝ ꯂꯣꯏꯁꯜꯂꯦ ꯑꯩꯅ ꯉꯔꯥꯡ ꯁꯨꯝ ꯁꯟꯗꯥꯗꯀꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯇꯪꯅ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦ ꯃꯥꯅ ꯈꯨꯅꯤꯡ ꯀꯥꯡ ꯂꯥꯝꯃꯤ ꯊꯥꯡꯗꯣꯛꯄꯁꯨ ꯍꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯊꯣꯡꯗ ꯊꯦꯠꯅꯕꯁꯦ ꯊꯦꯠꯆꯜꯂꯨꯔꯒꯦꯀꯣ ꯂꯨꯈꯥꯛꯀ ꯆꯥꯏꯔꯤ ꯈꯣꯠꯂꯤ ꯂꯣꯏꯁꯜꯂꯛꯇ꯭ꯔꯤ ꯂꯣꯏꯁꯜꯂꯒꯦ ꯁꯤꯁꯤꯡꯁꯦ ꯊꯦꯠꯆꯜꯂꯒꯦ
मैम से जो है खादगी रूम दा थममीनेबा दो पुसले लेफुन एकदम पुलोय लोयबो लेफुन जामना मोय टाइल्स नपगी थुगाय होकाय तौबदो कबो कबो तैथोए दो लुखा के कागलेरी सिंगा सोक्सलागे लोइसलागे थबकसे तोरन सिसु खचन बलोरे मैम कब कनुको तानिंग दे अदो मैम ग्रीन गसे कलर तौसलीने बकोइना दो सीगसे तौसनगे तौइबा कैमरा से उद्रे तो फिरोन जो खरा लई सुदोकदबा सुरागे नुंसा से पुंग मापन तारी नुंसा खुसा से काथे दो मैम नसी पार्सल केरा सुलाकनी दो मैम दा शेयर तौरके मैम सोफा रूम सिजु खरा क्लीन तौथोए ngरang नुंदांग संदादा दो इफुन्ना लोइबनी तो वाइसु तैथोक तोंगना उबोगिंगे तौइसे से सिनी मागी दोनी सिगा समायना सिसु तैथोक तोंगना ngरang लोसले लेफुन्ना लोइबनी लोसलागे थबक मैम फिरोन गा सुदोरागे सिंगसे सोक्चन नबा तौरागे चेंगसु खैगदा लई लम्मादी खैनी नमदरागा नुंदिंदोय खैनीबा तौरागे नुंसा खुसा से हम थबक लोसलमेको लोरे दो फी से प्रेस तौथोके प्रेस तौरौ कुदापचनगे को पुंग तराइदो तारे तो मतम जे सखी खंगोते sak थोंबै मतम जरक्तोरे अदो प्रेस तौरागे को सिसु तौबदा लेबनी तौरागा सुम हापचनरागे 1 मिनट से मैम मैम चाथु बिसु लुजाबीरे कारेंट से लांगते है ना स्त्री चागे तौरागा दो कारेंट से उजित लाई लुजा लोरे केके तौरसी केके मैम लुजना मचाथु बिसे के बीरे माय ड्रेस से मैम ना हासी तुबगी वीडियो हाइदि ब्लॉग तो तुबदी उलिनते सि तुई हाइना ब्लॉग तो मैम डिलीट होइगरे कइनो खंगदे वीडियो मैम डिलीट होइगरे चैनल मोनेटाइज होइना तौइरा कइनो खंगदे दो कॉपीराइट लांगना तौइरा केदोइबा दुजाम खंद्रेबको दो मैम सि दु नुमिता लिटपादुगा इसिसे लिट्रियाबा नातंग ब्लॉग किनि आइना लिटलागा ब्लॉग तौगिबदो दो अदुगा लिट्री दोना सि लुजाबिना लिटपीरे पाक्चाद्रे मा सानरिंगनाय दै प्रेस तौथोरागे कारेंट लाइंगायदा प्रेस तौबा थुकचलागे फजना हापचलागे मैम अलमारीदा लोरे गमचागी सिसु सेखाइबिरामे सिगा चिंधाना सिनि अमुक लोइसनबाय थाबा कैचाइबा ने मामादा यो लुकजाम तो नंग चाबा जादे यो ने 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 मामा दा ने यो यो मामा चागे पियो मामा good girl nih. Hỏi. Hỏi. Ta. Ta. Cho. Morok chai. Hua. Pero jam chanu.
मोरक साबगा खंगदजानी तौसे मैम पकौड़ा थोंगे तौई प्रिपरेशन तौरे बोरा हौरी थाव चलिए आई खरा हापी साहली अदो चाक से थांगले थाव से जुरु जुरु चुप्पे काबो काबो जामना काना मुलल लोयदा लई तफल लगा थाव लिलिक से जेतरा तौजरगे सीचे मचा केनोनी ना थुम गई काकी चल लगे मैम इन्हें बोलना चन भी करे सी सुमाय नमझन आधा लीटर मायना दी चल आधा लीटर चलने सीसु हैजल लसिरा सी कमाय हांगे सी सुमाय कुत्ते कंजा पोंते काय नहीं था चाकू कंगन से जो मागी जावरकपदुनी मखुम अनि एक्स्ट्रा फंगे अदोनी म्याम हिजांग जिसु थोंगदरागे पकौड़ा से जो हौना लोयरे दो बोतल अनि से इना थाव सो हापचले रेक सिगदी चंदरे टाइल्स नपसन्ना अदोना सु मखादा थम्मे म्याम दो सिगा सो इना चनम जनम तिलहौ दुगै पासपुरोन गा हापना फजना ngौरे दुगै खामेसिमि ngौरी आलू हिसु हापा ngौरनी म्याम मही हापचले को हजि पकौड़ा जो हापगा फुलानी को आलू सु मुंझले दो चाकू काम लोयरे दो पापड़ अमा हौरनी नसिदी मथेन से तौदरे को यामना अदुनी तौरगे मैं पापड़ से हौरे चा खाइदोंना बतौरगे मचा थोइसु लाए तौइसो अमादि ओलांगना फि लोय लौथोखरे पिबिरोगा थैंक यू आरो ला ड्रेस होंदो ला मैम पार्सल बॉक्स अमसु यौरे दो हरेन अनबॉक्सिंग तौरगे हजिक चाक होनरगे खाइदोखतोंना मैम कोन फेंगबसु लोयरे थबल लोसले दो फिरोन खरा लई मचागी यूनिफॉर्म थौदोगे फौदोए में हम नो फी खरा तासन थम्मे कंगबा सिसे लौसनदरगे आंगांग सिंग तुमहन्नबा तौरगे मैं तो कमो नुंदिन लौनरसी फिरोन खरा लई लौसनगिगे फिरोन लौथरिनी आई लौथरी से लोय चखाइरंबा इचा नुपासिगी लीलासिदिने तौसे अमा लौथोकपदा तरा थादरमे फिरोन सिंह थुपचलगे मैम हेलो मैम गुड इवनिंग को नुदिन की राग पथा पथाना लोयरगा हौगना थबक फजना लोयरे तो ब्लॉग से लगे मैम पार्सल खरा ngang nahan le lat ko ay da su मैम द
share tꯧꯅꯤꯡꯕꯀꯣ link ꯇꯨꯁꯨ code ꯇꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯝꯕꯤꯔꯗꯤ order ꯇꯧꯕ ꯌꯥꯅꯤ ꯑꯗꯣ parcel ꯈꯔ order ꯇꯧꯕꯁꯤꯡꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ unboxing ꯇꯧꯗꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯁꯨꯝ share ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯃꯀꯣ ꯁꯦ ꯅꯍꯥꯟ ꯂꯥꯛꯏꯅꯤ ꯑꯗꯣ ꯄꯥꯔꯁꯦꯜꯁꯦ ꯍꯟꯗꯛꯇꯤ ꯃꯅꯝ ꯌꯥꯡꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯄꯥꯒꯤ ꯁꯔꯠ ꯑꯃ order ꯇꯧꯕꯤꯔꯦꯀꯣ ꯑꯩꯅ ꯀꯂꯔꯁꯦ ꯏꯪ ꯏꯪ ꯂꯥꯎꯅ ꯐꯖꯕꯅꯤꯀꯣ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯃ order ꯇꯧꯕꯤꯔꯦ ꯁꯨꯝ ꯂꯩꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯝ ꯄꯨꯖꯥꯒ ꯂꯧꯔꯛꯄꯅꯦ ꯑꯗꯨꯒ ꯁꯨꯝ ꯂꯧꯕꯤꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯕꯦꯗꯁꯤꯠꯁꯦ ꯕꯦꯗꯁꯤꯠꯁꯦ ꯑꯩꯒꯤ ꯀꯥꯡꯈꯟꯒ ꯃꯦꯆꯤꯡ ꯑꯣꯏꯗꯣꯔꯦꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯑꯗꯣ ꯍꯥꯡꯗꯣꯛꯂꯗꯤ ꯍꯜꯂꯔꯣꯏ ꯄꯤꯂꯣ ꯀꯣꯚꯔ ꯑꯅꯤꯈꯛꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯃꯆꯨꯁꯦ ꯐꯖꯕꯅꯦꯕ ꯁꯤ ꯀꯣꯠꯇꯣ ꯍꯥꯞꯄꯤꯔꯝꯒꯦ ꯃꯌꯥꯝꯗ ꯁꯨꯝ ꯂꯧꯅꯤꯡꯉꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯩꯅꯣꯁꯦ ꯄꯥꯔꯁꯦꯜꯁꯦ ꯀꯩꯝ ꯅꯠꯇꯦꯗ ꯃꯌꯥꯝ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯅꯤ ꯁꯨꯃꯥꯏꯅ ꯗꯞꯄꯥꯅꯤꯀꯣ ꯑꯩꯅ ꯃꯈꯨꯝꯁꯦ ꯃꯌꯥꯝ ꯀꯂꯔ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯕ꯭ꯂꯦꯛꯁꯦ ꯂꯧꯔꯦ ꯃꯣꯠꯄꯗꯨꯁꯨ ꯌꯥꯝ ꯈꯪꯉꯣꯏ ꯍꯥꯏꯅ ꯑꯗꯣ ꯀꯤꯠꯆꯟ ꯍꯟꯗꯛ ꯂꯣꯏꯁꯟꯕꯁꯤꯒꯀꯣ ꯁꯤꯁꯤꯡꯁꯦ ꯇꯦꯃꯥ ꯐꯖꯕꯁꯤꯡꯁꯦ ꯗꯦꯀꯣꯔꯦꯠ ꯇꯧꯔ ꯊꯝꯅꯤꯡꯉꯦꯀꯣ ꯇꯦꯃꯥꯗꯤ ꯁꯨꯝ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯕꯖꯥꯔꯗꯩ ꯂꯧꯔꯗꯤ ꯇꯥꯡꯒꯅꯤꯀꯣ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯗꯤ ꯌꯥꯝ ꯍꯣꯡꯅꯁꯨ ꯐꯪꯖꯔꯦ ꯁꯦ ꯌꯥꯝꯃꯦꯀꯣ ꯁꯤꯒ ꯀꯌꯥꯅꯣ ꯁꯤꯒ ꯑꯍꯨꯝ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯄꯨꯝꯅꯃꯛꯅ ꯀꯌꯥꯈꯛ ꯄꯤꯁꯇꯣ 24 ꯑꯍꯨꯝ ꯅꯠꯇꯦ ꯃꯌꯥꯝ ꯃꯔꯤꯅꯤꯀꯣ ꯑꯗꯨꯅꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯒꯁꯨ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅꯤ ꯐꯖꯔꯦ ꯄꯥꯝꯖꯔꯦ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯗꯦꯀꯣꯔꯦꯠ ꯇꯧꯒꯦ ꯍꯧꯖꯤꯛꯇꯤ ꯇꯧꯕꯤꯔꯣꯏ ꯀꯣꯟꯅ ꯇꯞꯅ ꯇꯧꯔꯛꯑꯒꯦ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯑꯗꯨꯅꯤ ꯌꯥꯝꯅ ꯌꯦꯡꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯀꯝꯃꯨꯅꯦꯠ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅꯔꯁꯤ ꯕꯥꯏ